Miring tabiriba pumang GORBACHOV na hanumaktada no chahi na lakpada yaipamangol pijari loinana hokidorba amadi chatkidorba haibatare chahi asida launch tawkiba phone singda lupa lising taradagi horga lupa lising yankai pawgi manungda leiba phone singda lupa lising taragi manungda khwaidagi phaba phone amadi lupa lising kun kutra amasung yankai pawgi manungda leiba chahi asigi oina launch tawkiba phone singi manungda khwaidagi phaba phone adu khangacherga sembibo video adu pudu lakchari asigi video se matang asta hujrage video sibo loiba phawbatang mengtabi ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯧꯈꯤꯒꯗꯧꯔꯕ ꯆꯍꯤ ꯑꯁꯤꯒꯤ ꯂꯣꯏꯔꯝꯗꯥꯏ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯆꯍꯤ 2023ꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ GORBACHOVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ-ꯃꯪꯒꯣꯜ ꯑꯃꯁꯨꯡ ꯌꯥꯏꯐ-ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯆꯠꯂꯤꯕ ꯆꯍꯤ 2022 ꯑꯁꯤꯅ ꯂꯣꯏꯈꯤꯒꯗꯧꯔꯕ ꯃꯤꯀꯨꯞ ꯈꯔꯗꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯤꯕ ꯍꯧꯈꯤꯗꯧꯔꯕ ꯆꯍꯤ ꯑꯁꯤꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯗꯒꯤ ꯍꯧꯔꯒ ꯂꯤꯁꯤꯡ 10ꯒꯤ ꯃꯅꯨꯡꯗ ꯂꯩꯕ 30ꯒꯤ ꯃꯅꯨꯡꯗ ꯂꯩꯕ 90 ꯑꯃꯗꯤ 50 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯁꯤꯡ ꯈꯟꯒꯠꯆꯔꯒ ꯕꯦꯁ ꯐꯣꯟ ꯑꯣꯐ ꯗ ꯏꯌꯔ ꯈꯟꯒꯠꯆꯕ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯂꯤꯁꯇ ꯄꯟꯖꯔꯤꯕ ꯐꯣꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯥꯡꯗ ꯃꯥꯡꯖꯧꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯗꯨꯅ ꯍꯥꯞꯀꯠꯆꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯐꯣꯟꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯑꯀꯨꯞꯄ ꯈꯪꯕꯤꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯃꯥꯡꯗ ꯍꯥꯞꯀꯠꯆꯈ꯭ꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯗꯤ ꯐꯤꯆꯔꯁ ꯈꯔꯗꯃꯛ ꯄꯜꯂꯒ ꯐꯣꯟꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯧꯈꯠꯆꯔꯛꯀꯦ ꯉꯁꯤꯒꯤ ꯂꯤꯁ ꯑꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯒꯤ ꯃꯈꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯠꯈꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯁꯤꯗꯤ Moto G42 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯒꯤ ꯃꯈꯥꯗ ꯂꯩꯕ ꯐꯣꯟ ꯑꯣꯏꯕ ꯇꯥꯔꯒꯁꯨ Snapdragon 680ꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯐꯣꯟ ꯑꯁꯤꯗ 5000 mAhꯒꯤ ꯕꯦꯇꯔꯤ 20 Wattꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯂꯣꯏꯅꯅ 90 Hzꯒꯤ ꯗꯤꯁꯄ꯭ꯂꯦ Android 12 ꯑꯃꯗꯤ 464GBꯒꯤ ꯑꯣꯏꯕ ꯐꯣꯟ ꯑꯣꯏꯕꯇ ꯅꯠꯇꯅ ꯐꯣꯟ ꯑꯁꯤꯗ Dolby Atmosꯀꯤ ꯁꯥꯎꯟ ꯑꯃꯗꯤ 50 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯀꯦꯃꯦꯔꯥꯅꯆꯤꯡꯕ ꯌꯥꯎꯏ ꯉꯁꯤꯒꯤ ꯂꯤꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯆꯍꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯈꯤꯕ ꯐꯣꯟ ꯑꯁꯤꯗꯤ Samsung Galaxy F23 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ ꯐꯣꯟ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯕ Snapdragon 750ꯒꯤ ꯄ꯭ꯔꯣꯁꯦꯁꯔ 5000 mAhꯒꯤ ꯕꯦꯇꯔꯤ 25 Wattꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ IPS LCD ꯑꯣꯏꯕ 120 Hzꯒꯤ ꯗꯤꯁꯄ꯭ꯂꯦ Android 12 ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ 50 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯌꯥꯝꯅꯃꯛ ꯐꯔꯕ ꯀꯦꯃꯦꯔꯥ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯄꯥꯋꯔ ꯀꯨꯂꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯐꯣꯟ ꯑꯁꯤ 4GB 120GBꯒꯤ ꯐꯣꯟꯅꯆꯤꯡꯕ ꯎꯕ ꯐꯪꯈꯤ ꯃꯊꯪꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯒꯤ ꯃꯈꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯅꯤ ꯍꯥꯏꯅ ꯂꯧꯈꯠꯆꯔꯤꯕ ꯐꯣꯟ ꯑꯁꯤꯗꯤ Realme 9HE Speed Edition ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ ꯐꯣꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ Snapdragon 778ꯒꯤ ꯄ꯭ꯔꯣꯁꯦꯁꯔ 5000 mAhꯒꯤ ꯕꯦꯇꯔꯤ 30 Wattꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ 48 megapixelꯒꯤ ꯀꯦꯃꯦꯔꯥ IPS LCD ꯑꯣꯏꯕ 144 Hz ꯐꯥꯎꯕ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯄꯤꯔꯤꯕ ꯐꯣꯟ ꯂꯣꯏꯅꯅ ꯐꯣꯟ ꯑꯁꯤꯗ RAM extensionꯅꯆꯤꯡꯕ ꯎꯕ ꯐꯪꯕꯤꯈꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ 6GB 128GBꯒꯤ ꯐꯣꯟ ꯑꯣꯏꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯃꯅꯤ ꯉꯁꯤꯒꯤ ꯂꯤꯁ ꯑꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 30ꯒꯤ ꯃꯈꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯕ ꯐꯣꯟ ꯑꯁꯤꯗꯤ Redmi K50i ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ ꯐꯣꯟ ꯑꯁꯤꯗ MediaTek Dimensity 8100ꯒꯤ ꯄ꯭ꯔꯣꯁꯦꯁꯔ 5000 mAhꯒꯤ ꯕꯦꯇꯔꯤ 67 Wattꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ IPS LCD ꯑꯣꯏꯕ 144 Hzꯒꯤ ꯗꯤꯁꯄ꯭ꯂꯦ 64 megapixelꯒꯤ ꯀꯦꯃꯦꯔꯥ ꯂꯣꯏꯅꯅ ꯐꯣꯟ ꯑꯁꯤꯗ LPDDR5ꯒꯤ RAM UFS 3.1ꯒꯤ ꯑꯣꯏꯕ ꯃꯦꯃꯣꯔꯤ ꯑꯃꯗꯤ ꯐꯣꯟ ꯑꯁꯤꯗ 4K ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯌꯥꯏ ꯂꯣꯏꯅꯅ ꯐꯣꯟ ꯑꯁꯤꯁꯨ 6GB 128GBꯒꯤ ꯐꯣꯟ ꯑꯃꯅꯤ ꯉꯁꯤꯒꯤ ꯂꯤꯁ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤꯕ ꯂꯨꯄꯥ ꯂꯤꯁꯤꯡ 90 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯈꯤꯕ ꯐꯣꯟ ꯑꯁꯤꯗꯤ Samsung Galaxy S21 Fan Edition ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ ꯐꯣꯟ ꯑꯁꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ Exynos 2100ꯒꯤ ꯄ꯭ꯔꯣꯁꯦꯁꯔ 4500 mAhꯒꯤ ꯕꯦꯇꯔꯤ 25 Wattꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ Super AMOLED ꯑꯣꯏꯕ ꯗꯥꯏꯅꯥꯃꯤꯛ ꯗꯤꯁꯄ꯭ꯂꯦ 120 Hzꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯑꯣꯏꯕ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯏꯟ ꯗꯤꯁꯄ꯭ꯂꯦ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯁꯦꯟꯁꯔ ꯑꯃꯗꯤ 12 megapixelꯒꯤ ꯇ꯭ꯔꯤꯄꯜ ꯀꯦꯃꯦꯔꯥ ꯑꯃꯗꯤ OIS ꯐꯥꯎꯕ ꯎꯕ ꯐꯪꯈꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ 8GB 128GBꯒꯤ ꯐꯣꯟ ꯑꯃꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯤꯁ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯍꯧꯈꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯨꯄꯥ ꯂꯤꯁꯤꯡ 50ꯒꯤ ꯃꯈꯥꯗ ꯂꯩꯕ ꯐꯣꯟ ꯑꯁꯤꯗꯤ Appleꯒꯤ iPhone 12 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅꯤ ꯐꯣꯟ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯐꯣꯟ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯂꯨꯄꯥ ꯂꯤꯁꯤꯡ 50ꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯁꯤꯒ ꯆꯥꯟꯅꯗꯨꯅ ꯑꯃꯗꯤ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯨꯄꯥ ꯂꯤꯁꯤꯡ 50ꯒꯤ ꯃꯈꯥꯗ ꯂꯩꯕ ꯐꯣꯟ ꯑꯗꯨ ꯑꯣꯏꯈꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ Appleꯒꯤ A14 Bionic chipset ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ iPhone 12 ꯑꯁꯤ
camera amasung video gi damakta di lupa lising yang khigi makhada laiba khwaidagi faba phone adu soidana maki oigani masini ngasigi hauki gadoroba chahi asida launch taukiba lupa lising taradagina lupa lising yang khai faugi manungda laikiba khwaidagi faba amadi chahi asida khwaidagi faba oikiba phone khradang khanga charga samjaba video asibu miyeng tabiruba singna video asibu like tawsin biramu channel asibu subscribe tawdiba singna su channel asibu subscribe tawsin biramu tungda su asigum libat nungairaba video kya yengbinabagi namakta channel asibu subscribe tawsin biba amadi notification bell dana biba su kawbigano ngasigi oinadi video asi matang asta losinjari tungda anoba video amada amuk thengnarasi matam adu fawgi damakta di mayam punamak pege kaina bugya thang nijari